ꯊꯥꯒꯠ ꯏꯁꯩ ꯍꯨꯝꯐꯨꯇꯔꯥ ꯅꯤꯄꯥꯟ ꯍꯦ ꯑꯩꯒꯤ ꯃꯤꯁꯤꯡ ꯑꯩꯒꯤ ꯋꯥꯌꯦꯜ ꯌꯥꯊꯪ ꯃꯨꯟꯅ ꯇꯥꯎ ꯑꯩꯒꯤ ꯆꯤꯟꯒꯤ ꯋꯥꯍꯩꯁꯤꯡ ꯑꯁꯤꯗ ꯅꯥꯀꯣꯡ ꯆꯦꯞꯊꯔꯛꯎ ꯑꯩꯅ ꯄꯥꯟꯗꯝ ꯍꯥꯏꯅꯕ ꯑꯩꯒꯤ ꯆꯤꯟ ꯀꯥꯊꯣꯛꯀꯅꯤ ꯃꯃꯥꯡꯉꯩꯒꯤ ꯑꯊꯨꯞꯄ ꯋꯥꯁꯤꯡ ꯑꯩꯅ ꯍꯥꯏꯗꯣꯛꯀꯅꯤ ꯋꯥꯁꯤꯡ ꯑꯁꯤꯗꯤ ꯑꯩꯈꯣꯏꯅ ꯇꯥꯔꯦ ꯑꯃꯁꯨꯡ ꯈꯪꯂꯦ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯑꯩꯈꯣꯏꯗ ꯍꯥꯏꯔꯝꯂꯦ ꯑꯩꯈꯣꯏꯅ ꯃꯗꯨ ꯃꯈꯣꯏꯒꯤ ꯃꯆꯥꯁꯤꯡꯗꯒꯤ ꯂꯣꯠꯂꯔꯣꯏ ꯖꯦꯍꯣꯚꯥꯕꯨ ꯊꯥꯒꯠꯆꯕ ꯂꯥꯛꯀꯗꯕ ꯃꯤꯔꯣꯟꯗ ꯍꯥꯏꯖꯒꯅꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯄꯥꯡꯒꯜ ꯃꯍꯥꯛꯅ ꯇꯧꯈꯤꯕ ꯑꯉꯛꯄ ꯊꯕꯛꯁꯤꯡꯁꯨ ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯖꯥꯀꯣꯕꯇ ꯁꯥꯈꯤ ꯑꯃ ꯂꯩꯍꯟꯕꯤꯈ꯭ꯔꯦ ꯏꯖꯔꯦꯜꯗ ꯋꯥꯌꯦꯜ ꯌꯥꯊꯪ ꯑꯃ ꯊꯝꯕꯤꯈ꯭ꯔꯦ ꯃꯍꯥꯛꯅ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯄꯨꯁꯤꯡꯗ ꯄꯤꯈꯤꯕ ꯌꯥꯊꯪꯁꯤꯡ ꯑꯗꯨ ꯃꯈꯣꯏꯅ ꯃꯆꯥꯁꯤꯡꯗ ꯃꯗꯨ ꯈꯪꯍꯟꯅꯕꯅꯤ ꯑꯗꯨꯒꯃꯗꯨ ꯂꯥꯛꯀꯗꯕ ꯃꯤꯔꯣꯟꯁꯤꯡꯅ ꯑꯃꯁꯨꯡ ꯄꯣꯛꯂꯛꯀꯗꯕ ꯑꯉꯥꯡꯁꯤꯡꯅ ꯈꯪꯅꯕꯅꯤ ꯃꯈꯣꯏꯅ ꯍꯧꯒꯠꯂꯒ ꯃꯈꯣꯏꯒꯤ ꯃꯆꯥꯁꯤꯡꯗ ꯍꯥꯏꯅꯕꯅꯤ ꯃꯁꯤ ꯃꯈꯣꯏꯅ ꯏꯁꯣꯔꯗ ꯑꯁꯥ ꯊꯝꯖꯅꯕ ꯏꯁꯣꯔꯒꯤ ꯊꯕꯛꯁꯤꯡ ꯀꯥꯎꯗꯅꯕ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯌꯥꯊꯪꯁꯤꯡ ꯉꯥꯛꯅꯕꯅꯤ ꯃꯈꯣꯏꯒꯤ ꯃꯄꯥ ꯃꯄꯨꯁꯤꯡꯒꯨꯝꯅ ꯑꯣꯏꯗꯅꯕꯅꯤ ꯃꯈꯣꯏꯗꯤ ꯃꯉꯛ ꯀꯟꯕ ꯑꯃꯁꯨꯡ ꯂꯝꯍꯦꯟꯕ ꯃꯤꯔꯣꯟ ꯄꯨꯛꯅꯤꯡ ꯆꯦꯠꯇꯕ ꯑꯃꯁꯨꯡ ꯏꯁꯣꯔꯗ ꯃꯈꯣꯏꯒꯤ ꯊꯃꯣꯏꯗꯤ ꯊꯥꯖꯕ ꯌꯥꯗꯕ ꯃꯤꯔꯣꯟꯅꯤ ꯏꯐ꯭ꯔꯥꯏꯝ ꯃꯆꯥꯁꯤꯡꯗꯤ ꯂꯤꯔꯨꯡ ꯄꯨꯕ ꯇꯦꯟ ꯀꯥꯞꯄꯁꯤꯡꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯂꯥꯟꯒꯤ ꯅꯨꯃꯤꯠꯇ ꯇꯨꯡ ꯍꯟꯈꯤ ꯃꯈꯣꯏꯅ ꯏꯁꯣꯔꯒꯤ ꯋꯥꯂꯦꯞꯅꯕ ꯉꯥꯛꯈꯤꯗꯦ ꯃꯍꯥꯛꯀꯤ ꯋꯥꯌꯦꯜ ꯌꯥꯊꯪꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯠꯂꯨ ꯌꯥꯈꯤꯗꯦ ꯃꯍꯥꯛꯀꯤ ꯊꯕꯛꯁꯤꯡ ꯃꯍꯥꯛꯅ ꯃꯈꯣꯏꯗ ꯎꯠꯈꯤꯕ ꯑꯉꯛꯄ ꯊꯕꯛꯁꯤꯡ ꯀꯥꯎꯊꯣꯛꯂꯦ ꯃꯍꯥꯛꯅ ꯑꯉꯛꯄ ꯊꯕꯛꯁꯤꯡ ꯃꯈꯣꯏꯒꯤ ꯃꯄꯥ ꯃꯄꯨꯁꯤꯡꯒꯤ ꯃꯥꯡꯗ ꯇꯧꯈꯤ ꯏꯖꯤꯞꯀꯤ ꯂꯩꯕꯥꯛꯇ ꯁꯋꯥꯟꯒꯤ ꯂꯝꯗ ꯃꯍꯥꯛꯅ ꯁꯃꯨꯗ꯭ꯔ ꯑꯅꯤ ꯊꯣꯛꯅ ꯈꯥꯏꯗꯣꯛꯈꯤ ꯃꯈꯣꯏꯕꯨ ꯃꯗꯨ ꯐꯥꯎꯗꯨꯅ ꯂꯥꯟꯊꯣꯛꯍꯟꯕꯤꯈꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯏꯁꯤꯡ ꯃꯄꯩꯒꯨꯝꯅ ꯄꯩꯈꯠꯍꯟꯈꯤ ꯃꯍꯥꯛꯅ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗ ꯂꯩꯆꯤꯟꯅ ꯑꯗꯨꯒ ꯑꯍꯤꯡ ꯅꯣꯡꯁꯣꯏꯕ ꯃꯩꯒꯤ ꯃꯉꯥꯜꯅ ꯃꯈꯣꯏꯕꯨ ꯆꯤꯡꯕꯤꯈꯤ ꯃꯍꯥꯛꯅ ꯅꯨꯡꯖꯥꯎꯁꯤꯡ ꯂꯝꯍꯥꯡꯗ ꯆꯦꯈꯥꯏꯍꯟꯈꯤ ꯑꯔꯨꯕ ꯏꯔꯣꯟꯅꯨꯡꯗꯒꯤ ꯊꯣꯛꯂꯛꯄꯒꯨꯝꯅ ꯃꯈꯣꯏꯕꯨ ꯃꯔꯥꯡ ꯀꯥꯏꯅ ꯏꯁꯤꯡ ꯄꯤꯊꯛꯈꯤ ꯃꯍꯥꯛꯅ ꯅꯨꯡꯖꯥꯎ ꯑꯗꯨꯗꯒꯤ ꯏꯁꯤꯡ ꯈꯣꯡꯁꯤꯡ ꯄꯨꯊꯣꯛꯈꯤ ꯏꯁꯤꯡ ꯑꯗු ꯇꯨꯔꯦꯜꯁꯤꯡꯒꯨꯝꯅ ꯆꯦꯟꯊꯍꯟꯈꯤ ꯑꯗꯨꯕꯨ ꯂꯝꯍꯥꯡꯗ ꯋꯥꯡꯊꯣꯏꯔꯕ ꯃꯍꯥꯛꯀꯤ ꯃꯥꯌꯣꯛꯇ ꯍꯧꯗꯨꯅ ꯃꯈꯣꯏꯅ ꯃꯍꯥꯛꯀꯤ ꯃꯊꯛꯇ ꯄꯥꯞ ꯍꯦꯟꯅ ꯑꯗꯨꯝ ꯇꯧꯈꯤ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯑꯄꯥꯝꯕ ꯆꯤꯟꯖꯥꯛ ꯅꯤꯗꯨꯅ ꯃꯈꯣꯏꯅ ꯏꯁꯣꯔꯕꯨ ꯃꯈꯣꯏꯒꯤ ꯊꯃꯣꯏꯗ ꯆꯥꯡ ꯌꯦꯡꯈꯤ ꯍꯣꯏ ꯃꯈꯣꯏꯅ ꯏꯁꯣꯔꯒꯤ ꯃꯥꯌꯣꯛꯇ ꯉꯥꯡꯈꯤ ꯃꯈꯣꯏꯅ ꯍꯥꯏꯈꯤ ꯏꯁꯣꯔꯅ ꯂꯝꯍꯥꯡꯗ ꯇꯦꯕꯜ ꯊꯧꯔꯥꯡ ꯇꯧꯕ ꯉꯝꯒꯗ꯭ꯔꯥ ꯌꯦꯡꯉꯨ ꯃꯍꯥꯛꯅ ꯅꯨꯡꯖꯥꯎ ꯑꯗꯨꯗ ꯌꯩꯈꯤ ꯃꯗꯨꯗ ꯏꯁꯤꯡ कापथोरꯛꯇꯨꯅ ꯏꯁꯤꯡ ꯈꯣꯡꯁꯤꯡ ꯆꯦꯟꯈꯤ ꯃꯍꯥꯛꯅ ꯇꯜꯁꯨ ꯄꯤꯕ ꯉꯝꯒꯗ꯭ꯔꯥ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯤꯁꯤꯡꯒꯤꯗꯃꯛ ꯁꯥ ꯄꯤꯕ ꯉꯝꯒꯗ꯭ꯔꯥ ꯃꯔꯝ ꯑꯁꯤꯅ ꯖꯦꯍꯣꯚꯥꯅ ꯃꯁꯤ ꯇꯥꯈꯤ ꯑꯃꯁꯨꯡ ꯁꯥꯊꯤꯅ ꯁꯥꯎꯈꯤ ꯑꯗꯨꯅ ꯖꯥꯀꯣꯕꯀꯤ ꯃꯥꯌꯣꯛꯇ ꯃꯩ ꯍꯧꯅ ꯁꯥꯎꯈꯤ ꯏꯖꯔꯦꯜꯒꯤ ꯃꯥꯌꯣꯛꯇꯁꯨ ꯑꯁꯥꯎꯕ ꯂꯥꯛꯈꯤ ꯃꯔꯝꯗꯤ ꯃꯈꯣꯏꯅ ꯏꯁꯣꯔꯗ ꯊꯥꯖꯈꯤꯗꯦ ꯃꯍꯥꯛꯀꯤ ꯀꯟꯕꯤꯕꯗ ꯆꯦꯠꯅ ꯊꯥꯖꯈꯤꯗꯦ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯊꯛꯇ ꯂꯩꯔꯤꯕ ꯂꯩꯆꯤꯟꯁꯤꯡꯗ ꯃꯍꯥꯛꯅ ꯌꯥꯊꯪ ꯄꯤꯈꯤ ꯑꯗꯨꯒ ꯑꯇꯤꯌꯥꯒꯤ ꯊꯣꯡ ꯍꯥꯡꯗꯣꯛꯈꯤ ꯑꯗꯨꯒ ꯆꯥꯅꯕꯒꯤꯗꯃꯛ ꯃꯈꯣꯏꯗ ꯃꯅꯥ ꯅꯣꯡꯒꯨꯝꯅ ꯇꯥꯍꯟꯕꯤꯈꯤ ꯑꯇꯤꯌꯥꯗꯒꯤ ꯃꯍꯩ ꯃꯔꯣꯡ ꯃꯈꯣꯏꯗ ꯄꯤꯕꯤꯈꯤ ꯃꯤꯁꯤꯡꯅ ꯁꯔꯒꯗꯨꯠꯁꯤꯡꯒꯤ ꯆꯤꯟꯖꯥꯛ ꯆꯥꯈꯤ ꯃꯍꯥꯛꯅ ꯃꯈꯣꯏꯗ ꯆꯤꯟꯖꯥꯛ ꯑꯣꯛꯅꯕ ꯊꯥꯈꯤ ꯃꯍꯥꯛꯅ ꯅꯣꯡꯄꯣꯛꯂꯣꯝꯒꯤ ꯅꯨꯡꯁꯤꯠ ꯑꯇꯤꯌꯥ ꯅꯣꯡꯗꯣꯟꯗ ꯁꯤꯠꯍꯟꯈꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯄꯥꯡꯒꯜꯅ ꯈꯥꯔꯣꯝꯒꯤ ꯅꯨꯡꯁꯤꯠ ꯄꯨꯁꯤꯜꯂꯛꯈꯤ ꯃꯍꯥꯛꯅ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯎꯐꯨꯜꯒꯨꯝꯅ ꯁꯥꯗꯣꯡꯁꯤꯡ ꯇꯥꯍꯟꯕꯤꯈꯤ ꯁꯃꯨꯗ꯭ꯔꯒꯤ ꯂꯩꯉꯣꯏꯒꯨꯝꯅ ꯃꯁꯥ ꯄꯥꯟꯕ ꯎꯆꯦꯛꯁꯤꯡ ꯇꯥꯍꯟꯕꯤꯈꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯁꯤ ꯃꯈꯣꯏꯒꯤ ꯂꯩꯐꯝ ꯃꯔꯛꯇ ꯇꯥꯍꯟꯕꯤꯈꯤ ꯃꯈꯣꯏꯒꯤ ꯂꯩꯔꯤꯕ ꯃꯐꯝꯁꯤꯡꯒꯤ ꯑꯀꯣꯏꯕꯗ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏꯅ ꯆꯥꯗꯨꯅ mapuk ꯊꯟꯈꯤ ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯃꯈꯣꯏꯒꯤ ꯑꯄꯥꯝꯕ ꯄꯤꯕꯤꯈꯤ ꯃꯈꯣꯏꯅ ꯆꯥꯅꯤꯡꯕ ꯑꯗꯨ ꯄꯦꯟꯗ꯭ꯔꯤꯉꯩꯗ ꯃꯈꯣꯏꯒꯤ ꯃꯆꯤꯟꯁꯤꯡꯗ ꯃꯈꯣꯏꯒꯤ ꯆꯤꯟꯖꯥꯛ ꯂꯩꯔꯤꯉꯩꯗ ꯏꯁꯣꯔꯒꯤ ꯃꯩ ꯍꯧꯅ ꯁꯥꯎꯕ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯂꯥꯛꯈꯤ ꯃꯈꯣꯏꯒꯤ ꯃꯔꯛꯇꯒꯤ ꯃꯁꯥ ꯀꯟꯕꯁꯤꯡꯕꯨ ꯍꯥꯠꯈꯤ ꯑꯗꯨꯒ ꯏꯁ꯭ꯔꯥꯌꯦꯜꯒꯤ ꯈꯟꯗꯣꯛꯂꯕ ꯃꯤꯑꯣꯏꯁꯤꯡꯕꯨ ꯅꯝꯊꯈꯤ ꯃꯁꯤ ꯄꯨꯝꯅꯃꯛ ꯇꯧꯔꯕꯁꯨ ꯃꯈꯣꯏꯅ ꯄꯥꯞ ꯇꯧꯗꯨꯅ ꯑꯗꯨꯝ ꯂꯩꯔꯝꯃꯤ ꯃꯍꯥꯛꯀꯤ ꯑꯉꯛꯄ ꯊꯕꯛꯁꯤꯡ ꯃꯈꯣꯏꯅ ꯊꯥꯖꯈꯤꯗꯦ ꯃꯔꯝ ꯑꯁꯤꯅ ꯃꯈꯣꯏꯒꯤ ꯅꯨꯃꯤꯠꯁꯤꯡ ꯑꯗꯨ ꯑꯔꯦꯝꯕꯗ ꯃꯈꯣꯏꯒꯤ ꯆꯍꯤꯁꯤꯡ ꯁꯥꯊꯤꯅ ꯀꯤꯕꯗ ꯂꯣꯏꯅꯍꯟꯈꯤ ꯃꯥꯅ ꯃꯈꯣꯏꯕꯨ ꯍꯥꯠꯄꯗ ꯃꯈꯣꯏꯅ ꯃꯍꯥꯛꯄꯨ ꯊꯤꯖꯈꯤ ꯑꯗꯨꯒ ꯃꯈꯣꯏꯅ ꯍꯜꯂꯛꯇꯨꯅ ꯏꯁꯣꯔꯕꯨ ꯊꯋꯥꯏ ꯌꯥꯎꯅ ꯊꯤꯖꯈꯤ ꯏꯁꯣꯔꯗꯤ ꯃꯈꯣꯏꯒꯤ ꯅꯨꯡꯖꯥꯎꯅꯤ ꯋꯥꯡꯊꯣꯏꯔꯕ ꯏꯁꯣꯔꯗꯤ ꯃꯈꯣꯏꯒꯤ ꯍꯟꯗꯣꯛꯄꯤꯕ ꯃꯄꯨꯅꯤ ꯍꯥꯏꯅ ꯃꯈꯣꯏꯅ ꯅꯤꯡꯁꯤꯡꯖꯈꯤ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯈꯣꯏꯒꯤ ꯃꯆꯤꯟꯅ ꯃꯈꯣꯏꯅ ꯃꯉꯣꯟꯗ ꯊꯥꯒꯠꯁꯤꯟꯅꯈꯤ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯃꯔꯩꯅ ꯃꯉꯣꯟꯗ ꯃꯤꯅꯝꯕ ꯉꯥꯡꯈꯤ ꯃꯔꯝꯗꯤ ꯃꯈꯣꯏꯒꯤ ꯄꯨꯛꯅꯤꯡ ꯃꯉꯣꯟꯗ ꯆꯦꯠꯂꯝꯗꯦ ꯃꯍꯥꯛꯀꯤ ꯋꯥꯂꯦꯞꯅꯕꯗ ꯃꯈꯣꯏ ꯆꯦꯠꯅ ꯂꯩꯔꯝꯗꯦ ꯑꯗꯨꯕꯨ ꯃꯍꯥꯛꯇꯤ ꯅꯨꯡꯁꯤ ꯍꯩꯕꯅ ꯊꯟꯕꯅꯤꯅ ꯃꯈꯣꯏꯒꯤ ꯑꯌꯣꯜ ꯑꯔꯥꯟ ꯀꯣꯛꯄꯤꯈꯤ ꯃꯈꯣꯏꯕꯨ ꯃꯥꯡꯍꯟꯕꯤꯈꯤꯗꯦ ꯍꯣꯏ ꯀꯌꯥꯔꯛ ꯍꯟꯅ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯑꯁꯥꯎꯕꯗꯒꯤ ꯂꯩꯊꯣꯛꯈꯤ ꯃꯍꯥꯛꯀꯤ ꯃꯩ ꯍꯧꯅ ꯁꯥꯎꯕ ꯄꯨꯝꯅꯃꯛ ꯍꯦꯟꯒꯠꯍꯟꯈꯤꯗꯦ ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯃꯈꯣꯏ ꯍꯛꯆꯥꯡ ꯄꯥꯟꯕꯅꯤ ꯑꯃꯨꯛ ꯍꯜꯂꯛꯂꯔꯣꯏꯗꯕ ꯁꯤꯠꯂꯤꯕ ꯅꯨꯡꯁꯤꯠꯅꯤ ꯍꯥꯏꯕ ꯅꯤꯡꯁꯤꯡꯕꯤꯈꯤ
ꯃꯈꯣꯏꯅ ꯃꯍꯥꯛꯄꯨ ꯂꯝꯍꯥꯡꯗ ꯀꯌꯥ ꯇꯣꯏꯅ ꯁꯥꯎꯍꯟꯈꯤꯕ, ꯂꯩꯀꯪꯂꯥꯗ ꯃꯍꯥꯛꯄꯨ ꯋꯥꯍꯟꯈꯤꯕ, ꯍꯣꯏ ꯃꯈꯣꯏꯅ ꯍꯟꯅ ꯍꯟꯅ ꯏꯁꯣꯔꯕꯨ ꯆꯥꯡ ꯌꯦꯡꯈꯤ, ꯏꯖꯔꯦꯜꯒꯤ ꯑꯁꯦꯡꯕ ꯏꯕꯨꯡꯉꯣꯒꯤ ꯊꯃꯣꯏ ꯁꯣꯛꯍꯟꯈꯤ, ꯃꯈꯣꯏꯅ ꯃꯍꯥꯛꯀꯤ ꯄꯥꯡꯒꯜ ꯅꯤꯡꯁꯤꯡꯈꯤꯗꯦ, ꯃꯍꯥꯛꯅ ꯃꯈꯣꯏꯕꯨ ꯌꯦꯛꯅꯕꯁꯤꯡꯗꯒꯤ ꯍꯟꯗꯣꯛꯄꯤꯈꯤꯕ ꯅꯨꯃꯤꯠ, ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯈꯨꯗꯝꯁꯤꯡ ꯏꯖꯤꯞꯇ ꯇꯧꯈꯤ, ꯊꯋꯥꯟꯒꯤ ꯂꯝꯗ ꯃꯍꯥꯛꯀꯤ ꯑꯉꯛꯄ ꯊꯕꯛꯁꯤꯡ, ꯃꯍꯥꯛꯅ ꯃꯈꯣꯏꯒꯤ ꯇꯨꯔꯦꯜꯁꯤꯡ ꯏ ꯑꯣꯜꯍꯟꯈꯤ, ꯃꯈꯣꯏꯒꯤ ꯏꯁꯤꯡ ꯈꯣꯡꯗꯒꯤ ꯃꯈꯣꯏꯅ ꯏꯁꯤꯡ ꯊꯛꯄ ꯉꯝꯈꯤꯗꯦ, ꯃꯈꯣꯏꯕꯨ ꯃꯥꯡ ꯇꯥꯛꯍꯟꯈꯤꯕ ꯍꯌꯤꯡ ꯁꯪꯒꯨꯁꯤꯡ, ꯃꯈꯣꯏꯕꯨ ꯃꯥꯡꯍꯟꯈꯤꯕ ꯍꯪꯉꯣꯏꯁꯤꯡ ꯃꯍꯥꯛꯅ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯊꯥꯈꯤ, ꯃꯍꯥꯛꯅ ꯃꯈꯣꯏꯒꯤ ꯃꯍꯩ ꯃꯔꯣꯡꯁꯤꯡ ꯑꯄꯤꯛꯄ ꯀꯧꯖꯦꯡꯁꯤꯡꯗ ꯄꯤꯊꯣꯛꯈꯤ, ꯃꯈꯣꯏꯅ ꯅꯣꯝꯖꯕꯒꯤ ꯄꯣꯠꯊꯣꯛꯁꯤꯡ ꯀꯧꯖꯦꯡꯁꯤꯡꯗ, ꯃꯍꯥꯛꯅ ꯃꯈꯣꯏꯒꯤ ꯑꯪꯒꯨꯔꯁꯤꯡ ꯂꯦꯟꯅ ꯃꯥꯡꯍꯟꯈꯤ, ꯃꯈꯣꯏꯒꯤ ꯍꯩꯕꯣꯡ ꯄꯥꯝꯕꯤꯁꯤꯡ ꯎꯟꯅ ꯃꯥꯡꯍꯟꯈꯤ, ꯃꯍꯥꯛꯅꯁꯨ ꯃꯈꯣꯏꯒꯤ ꯁꯥ ꯁꯟꯁꯤꯡ ꯂꯦꯟꯗ ꯄꯤꯊꯣꯛꯈꯤ, ꯃꯈꯣꯏꯒꯤ ꯌꯥꯎꯁꯤꯡ ꯃꯩ ꯍꯧꯕ ꯅꯣꯡꯊꯥꯡ ꯀꯨꯞꯄꯗ ꯃꯥꯡ ꯇꯥꯛꯍꯟꯕꯒꯤ ꯁꯔꯒꯗꯨꯁꯤꯡ ꯊꯥꯗꯨꯅ, ꯃꯍꯥꯛꯅ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯃꯍꯥꯛꯀꯤ ꯑꯁꯥꯎꯕꯒꯤ ꯈꯝ ꯊꯦꯡꯕ, ꯃꯩ ꯍꯧꯅ ꯁꯥꯎꯕ, ꯁꯥꯊꯤꯅ ꯁꯥꯎꯕ ꯑꯃꯁꯨꯡ ꯑꯋꯥ ꯑꯅꯪ ꯊꯥꯈꯤ, ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯑꯁꯥꯎꯕꯒꯤ ꯈꯣꯡꯂꯝꯕꯤ ꯁꯦꯝꯂꯦ, ꯃꯍꯥꯛꯅ ꯃꯈꯣꯏꯒꯤ ꯊꯋꯥꯏꯕꯨ ꯁꯤꯕꯗꯒꯤ ꯀꯟꯕꯤꯈꯤꯗꯦ, ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯑꯁꯤ ꯑꯅꯥꯗ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤ ꯄꯤꯊꯣꯛꯈꯤ, ꯃꯍꯥꯛꯅ ꯏꯖꯤꯞꯀꯤ ꯑꯍꯥꯟꯕ ꯄꯣꯛꯄ ꯄꯨꯝꯅꯃꯛ ꯍꯥꯠꯈꯤ, ꯃꯗꯨꯗꯤ ꯍꯥꯝꯒꯤ ꯐꯤꯌꯨꯝꯁꯤꯡꯗ ꯂꯩ, ꯃꯈꯣꯏꯒꯤ ꯄꯥꯡꯒꯜꯒꯤ ꯑꯍꯥꯟꯕ, ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯃꯁꯥꯒꯤ ꯃꯤꯁꯤꯡꯕꯨ ꯌꯥꯎꯒꯨꯝꯅ ꯆꯠꯍꯟꯈꯤ, ꯑꯗꯨꯒ ꯃꯈꯣꯏꯕꯨ ꯂꯝꯍꯥꯡꯗ ꯌꯥꯎ ꯁꯪꯒꯨꯒꯨꯝꯅ ꯆꯤꯡꯕꯤꯈꯤ, ꯃꯍꯥꯛꯅ ꯃꯈꯣꯏꯕꯨ ꯑꯀꯤꯕ ꯂꯩꯇꯅ ꯆꯤꯡꯕꯤꯈꯤ, ꯃꯗꯨꯗ ꯃꯈꯣꯏ ꯑꯀꯤꯕ ꯂꯩꯈꯤꯗꯦ, ꯑꯗꯨꯕꯨ ꯁꯃꯨꯗ꯭ꯔꯅ ꯃꯈꯣꯏꯒꯤ ꯌꯦꯛꯅꯕꯁꯤꯡꯕꯨ ꯊꯨꯝꯍꯠꯈꯤ, ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯈꯣꯏꯕꯨ ꯃꯍꯥꯛꯀꯤ ꯑꯁꯦꯡꯕ ꯂꯩꯄꯥꯛꯇ ꯃꯍꯥꯛꯀꯤ ꯌꯦꯠ ꯊꯪꯕ ꯈꯨꯠꯅ ꯂꯧꯁꯤꯟꯈ꯭ꯔꯕ ꯆꯤꯡ ꯑꯁꯤꯗ ꯄꯨꯔꯛꯈꯤ, ꯃꯍꯥꯛꯅ ꯖꯥꯇꯤꯁꯤꯡꯕꯨ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗꯒꯤ ꯇꯥꯟꯊꯣꯛꯄꯤꯈꯤ, ꯃꯈꯣꯏꯒꯤ ꯐꯪꯐꯝ ꯊꯣꯛꯄ ꯑꯣꯜꯂꯒ ꯃꯈꯣꯏꯗ ꯌꯦꯟꯕꯤꯈꯤ, ꯑꯗꯨꯒ ꯏꯖꯔꯦꯜꯒꯤ ꯁꯂꯥꯏꯕꯨ ꯃꯈꯣꯏꯒꯤ ꯐꯤꯌꯨꯝꯁꯤꯡꯗ ꯂꯩꯍꯟꯕꯤꯈꯤ, ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯈꯣꯏꯅ ꯋꯥꯡꯊꯣꯏꯔꯕ ꯏꯕꯨꯡꯉꯣꯕꯨ ꯆꯥꯡ ꯌꯦꯡꯈꯤ ꯑꯃꯁꯨꯡ ꯁꯥꯎꯍꯟꯈꯤ, ꯃꯈꯣꯏꯅ ꯃꯍꯥꯛꯀꯤ ꯁꯥꯈꯤ ꯉꯥꯛꯈꯤꯗꯦ, ꯑꯗꯨꯕꯨ ꯇꯨꯡ ꯍꯟꯈꯤ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯃꯄꯥ ꯃꯄꯨꯁꯤꯡꯒꯨꯝꯅ ꯊꯥꯖꯕ ꯌꯥꯗꯕ ꯊꯕꯛ ꯇꯧꯈꯤ, ꯑꯗꯨꯒ ꯃꯈꯣꯏ ꯅꯝꯊꯥꯛꯀꯤ ꯂꯤꯔꯨꯡ ꯑꯃꯒꯨꯝꯅ ꯂꯩꯊꯣꯛꯈꯤ, ꯃꯔꯝꯗꯤ ꯃꯈꯣꯏꯅ ꯃꯈꯣꯏꯒꯤ ꯑꯋꯥꯡꯕ ꯃꯐꯝꯁꯤꯡꯅ ꯃꯍꯥꯛꯄꯨ ꯁꯥꯎꯍꯟꯈꯤ, ꯃꯈꯣꯏꯒꯤ ꯑꯍꯛꯄ ꯃꯨꯔꯇꯤꯁꯤꯡꯅ ꯃꯍꯥꯛꯄꯨ ꯈꯝꯕꯟꯍꯟꯈꯤ, ꯏꯁꯣꯔꯅ ꯃꯁꯤ ꯇꯥꯕꯗ ꯃꯍꯥꯛ ꯁꯥꯊꯤꯅ ꯁꯥꯎꯔꯝꯃꯤ, ꯏꯖꯔꯦꯜꯕꯨ ꯁꯥꯊꯤꯅ ꯍꯪꯒꯣꯏꯔꯝꯃꯤ, ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯁꯤꯂꯣꯗ ꯂꯩꯕ ꯂꯩꯐꯝ, ꯃꯍꯥꯛꯅ ꯃꯤꯁꯤꯡꯒꯤ ꯃꯔꯛꯇ ꯊꯝꯂꯝꯕ ꯐꯤꯌꯨꯝ ꯊꯥꯗꯣꯛꯈꯤ, ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯄꯥꯡꯒꯜ ꯂꯥꯟꯐꯥ ꯑꯣꯏꯅ ꯄꯤꯈꯤ, ꯃꯍꯥꯛꯀꯤ ꯃꯇꯤꯛ ꯃꯉꯥꯜ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯥꯌꯣꯛꯇ ꯂꯩꯕꯁꯤꯡꯒꯤ ꯃꯈꯨꯠꯇ, ꯃꯍꯥꯛꯀꯤ ꯃꯤꯁꯤꯡꯕꯨ ꯃꯍꯥꯛꯅ ꯊꯥꯡꯁꯥꯡꯗꯁꯨ ꯄꯤꯈꯤ, ꯃꯍꯥꯛꯀꯤ ꯐꯪꯐꯝ ꯊꯣꯛꯄ ꯃꯤꯁꯤꯡꯗ ꯁꯥꯊꯤꯅ ꯁꯥꯎꯈꯤ, ꯃꯈꯣꯏꯒꯤ ꯅꯍꯥꯔꯣꯜꯁꯤꯡꯕꯨ ꯃꯩꯅ ꯇꯨꯝꯍꯟꯈꯤ, ꯃꯈꯣꯏꯒꯤ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯂꯨꯍꯣꯡ ꯏꯁꯩ ꯂꯩꯈꯤꯗꯦ, ꯃꯈꯣꯏꯒꯤ ꯄꯨꯔꯣꯍꯤꯠꯁꯤꯡ ꯊꯥꯡꯁꯥꯡꯗ ꯁꯤꯈꯤ, ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯂꯨꯈ꯭ꯔꯥꯕꯤꯁꯤꯡꯅ ꯇꯦꯡꯊꯥꯈꯤꯗꯦ, ꯑꯗꯨꯗꯒꯤ ꯇꯨꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯛꯄꯒꯨꯝꯅ, ꯑꯗꯨꯒ ꯌꯨꯒꯤ ꯃꯔꯝꯅ ꯂꯥꯎ ꯈꯣꯡꯕ ꯑꯀꯟꯕ ꯃꯤ ꯑꯃꯒꯨꯝꯅ ꯏꯕꯨꯡꯉꯣꯅ ꯍꯧꯒꯠꯂꯛꯈꯤ, ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯌꯦꯛꯅꯕꯁꯤꯡꯕꯨ ꯇꯨꯡ ꯍꯜꯍꯟꯈꯤ, ꯃꯍꯥꯛꯅ ꯃꯈꯣꯏꯕꯨ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯏꯀꯥꯏꯕ ꯅꯪꯍꯟꯈꯤ, ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯍꯥꯛꯅ ꯖꯣꯁꯦꯐꯀꯤ ꯐꯤꯌꯨꯝ ꯌꯥꯈꯤꯗꯦ, ꯏꯐ꯭ꯔꯥꯏꯝꯒꯤ ꯁꯂꯥꯏ ꯈꯟꯗꯣꯛꯈꯤꯗꯦ, ꯑꯗꯨꯕꯨ ꯖꯤꯍꯨꯗꯥꯒꯤ ꯁꯂꯥꯏ ꯃꯍꯥꯛꯅ ꯅꯨꯡꯁꯤꯕ ꯁꯤꯌꯣꯟ ꯆꯤꯡꯕꯨ ꯈꯟꯗꯣꯛꯈꯤ, ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯇꯝ ꯄꯨꯝꯅꯃꯛꯀꯤ ꯑꯣꯏꯅ ꯂꯤꯡꯈꯠꯄꯤꯈ꯭ꯔꯕ ꯃꯥꯂꯦꯝ ꯑꯃꯒꯨꯝꯅ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯑꯁꯦꯡꯕ ꯃꯐꯝ ꯑꯋꯥꯡꯕ ꯑꯃꯒꯨꯝꯅ ꯁꯥꯕꯤꯈꯤ, ꯃꯍꯥꯛꯅ ꯃꯅꯥꯏ ꯗꯦꯕꯤꯠꯁꯨ ꯈꯟꯗꯣꯛꯄꯤꯈꯤ, ꯃꯍꯥꯛꯄꯨ ꯌꯥꯎꯀꯣꯟꯁꯤꯡꯗꯒꯤ ꯂꯧꯕꯤꯈꯤ, ꯃꯍꯥꯛꯀꯤ ꯃꯤ ꯖꯥꯀꯣꯕꯄꯨ ꯃꯍꯥꯛꯀꯤ ꯐꯪꯐꯝ ꯊꯣꯛꯄ ꯏꯖꯔꯦꯜꯕꯨ ꯁꯦꯟꯅꯕ ꯃꯆꯥ ꯆꯦꯟꯕꯤ ꯌꯥꯎ ꯑꯃꯣꯝ ꯑꯃꯒꯤ ꯃꯇꯨꯡ ꯏꯜꯂꯝꯕꯗꯒꯤ ꯃꯍꯥꯛꯅ ꯃꯍꯥꯛꯄꯨ ꯄꯨꯔꯛꯈꯤ, ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯊꯃꯣꯏ ꯇꯤꯡꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯍꯥꯛꯅ ꯃꯈꯣꯏꯕꯨ ꯌꯥꯎꯒꯨꯝꯅ ꯁꯦꯟꯅꯕꯤꯈꯤ, ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯈꯣꯏꯕꯨ ꯃꯍꯥꯛꯀꯤ ꯍꯩ ꯁꯤꯡꯂꯕ ꯈꯨꯠꯁꯤꯡꯅ ꯂꯝꯖꯤꯡꯕꯤꯈꯤ꯫